Ngarang Churachandpur district thokkiba thodok adu chenabasing BJP lengak asina lemna tharoi action logani haina Chief Minister Nongtaman Biren haikre. Chief Minister Nongtaman Biren gi khongchut ki mangoina Churachandpur orak liba fibam yengdina section chamagani fu mari thamkre internet service tingzin kre. JSC against murder of Mr. Saimintang Lufeng Morena, Missy Sigi, Langla Langzin Putotriba Fauba Matam Kaktaba Infal More Lambi Banko Cray. Laingak na yari poktage, nong po kaital man bifaw bagi lambi, matam sang na sembi dana, tambagi mayokta lambi asi, nga sidagi, matam kakta na tingzin Cray. Rimster Office Assistant ki post tara lobada chana kanglon gi wangmada thabak chatharabra haibagi chingnaba leire haina Mahira Singilop Ems na haire. Amadi JDU ki ticket ta Mikhal Mai Paklam matung BJP da chongsin kiba MLA manga disqualified tawnaba Supreme Court ki senior lawyer amaga watanari haina JDU Manipur na haire. IS News biring tabiri ba kwai pumna magpo ay SILKY CHANAMBAM na taram nokchiri COVID-19 naging agtok na ba kutoy na hambiyo hand sanitizer siznabiyo mask piyo fit taruki distance tambiyo yarba makai vaccine dose na kaptok piyo Jackson bana pumna maki ay fabani hojik pau sandok na pichiri Numit humni chup na chathagada ba Agri Horti Expo for Organic and Indigenous Products of Manipur and Buyer Seller Meet ngasi Chief Minister Nongtaman Biren na hudokre state asidagi mayai kaba chinjak marufangna manghanaba laingang na changsiliba war on drugs campaign da politically amadi physically target torkani haiba hanekhange hauzik leiriba BJP na luching balengak asina singnaba pumba chapchana thingnagane Hangada Balate, Ngarang Churachandpur district Thokiba Thodok Adu the Chenabasing, BJP the Luching Balengak Asina, Lemna Tharoi, Exxon Logani Haina, Chief Minister Nongtaman Birenanga Sigitaram Adu the Fong Kre. Horticulture and Soil Conservation Department ki Makada, Manipur Organic Mission Agency, Moman Sindada, Palace Compound Lay Bahapta Kang Zebunda, Meet Audok Pagitaram Gamari Lanina, Chief Minister Nongtaman Biren Haiki, Madude. Manipur laingang na changsiliba war on drugs campaign asi lamdam asigi tunggi kanna ba changsin ba kongjang asigi sarukamo oina laingang na state asigi tongan ba mafam kaya da tharamba popi kaya manghan kre drug sumfam kaya mang takhan kre masina drug lord kaya mada amang ba oihan kre lainga ki kongjang asina maram oiraga politically amadi physically target torkani haibagi thazaba mangjawna na khange asigumba Apan ba masung tingay ba kaya laklagasu hauzik leiriba BJP na luching balengak asina hangada banate ngarang Churachandpur thokiba thodok adu da chenaba miyoy amatalem na tharoi action logane hauzik ki oina ngarang gi thodok adu ka mari lenana mipha mipun amatalaw tawbadi leitre Chapchana lengak asina paikhat pa yaba thabak paikhat kani miyam na matam kharadi yengbiyu haina Chief Minister na phongtoki Chief Minister Nongtaman Biren na Agriculture amadi Horticulture Department gi official singna hana popi tharamba mafam singda Horticulture amadi Agriculture gi oiba kari potlam sing thaba yai popi tharamba miyoy singda atopa kari sin tha ama piba yaba lei haibagi matangda changsin duna yengbiyu tidokpiyu haiki Ngasigi tharam aduga mari leinana Horticulture and Soil Conservation Department ki Minister Letpau Haukip Nahai State asida fangba organic oiba agriculture amadi horticulture ki oiba product sing India ki tongan ba mafam sing khaktanatana malem ki tongan ba mafam sing da pamnabagi chang hengatle State asida BJP na luching balengak amal lakpadagi lamdam asida fangliba organic ki oiba pot lam kaya mapana thadok pangamle Laumin singna makoy na putok liba potlam singyon from kang tabagi kudongcha dabakaya mayok narambadu hauzik ti leitre Laumin sing na putok liba potlam sing laingaki buyback policy ki makadalay sinduna tongan ba farmer producers singi kutangda India ki atopa mafam sing loinana mapan laybakta yon ba hore haiki
Horticulture and Soil Conservation Additional Chief Secretary P. Wi-Fi, Joint Secretary INM and MIDH, Minister of Agriculture and Farmers Welfare, Priya Ranjan, Managing Director, Northeast Region Agriculture Marketing Corporation Limited, Razib Asok Yauna, Laibak asigi tongan-tongan mamafam singdagi lakpa entrepreneur sing, company sing, private firm singi oiba stol cham kunna, ngasigi thoram adu da saruk yare. Sigi popi tharamba lairiba ahangba jaga mayam tawramiba mayam se masidaida ikoi changaga horticulture na changaga agriculture na changaga bamboo plantation gi yabra adagi kari makhagi fruit bearing plantation yabra kari yage se ikoi na mating pirakanda popi tharamiba kangbu dusu ikoi gi mainstream da porpa afava society ma semka na bikoi hona si hai bise ai ngasi sumba yamna togi momagi na shilakanda mapandagi mi kanda marketing gi extraordinary khotna tawri I really appreciate you aduga lakpiri all the delegates from the outside I really appreciate aduga together we can succeed jointly India ki economy honorable prime minister Narendra Modi ji ki makhada India abhi kahan se kahan pahunch gaya just only 9 years mein 9 year mein India kahan se kahan pahunch gaya world level mein international level mein Bharat duniya ka guru ban gaya abhi Modi ji ko duniya ka leader log ne world ka guru bana raha partner kar raha क्यों मोदी जी हैज अ विजन सबके साथ सबके विकास सबके विश्वास सबके प्रयास पुनः मक्कू पूर्व सत्व पुनः मक्कू लेमिन अदो मा ही नेवर कंप्रोमाइज ऑन द नेशनल इश्यूज मा नेशनल इश्यूज दी कंप्रोमाइज हो मिनते आर्टिकल 370 लोको इसने मैं व्हाट कम निकालेगा भारत एक अदुगी स्पिरिट लेबा लीडर ने ngasi pangthokadaba chief minister nongtom birengi churachanpur khongsat ki mangoinana ngarangdagi Churachandpur oirakli bahingsa ge thodok aduna maram oiraga Churachandpur district ta CRPC ki section chamagani fumari thambaga loinana khudaktagi internet service tingzin kre internet tingbasagi matangda Manipur lenga ki commissioner home H Gyan Prakash thokiba order amagi matung inna ngasigi chief minister gi Churachandpur khongsat kamari leinana indigenous tribal leaders forum ITLF na Churachandpur district ta ngasi ayuk pung Nepal degi nungthil pung mari fawba total shutdown lauthoki basida social media ki kuthangda miyamda unlawful activities kaya chatharakpa yaba maramna internet tingzin bani haire athingba se kudaktagi chatnaba hokibagloinana hauze Churachandpur district oirakli ba pibam asina maram oiraga Churachandpur natana Farjol district ta su nimit mangane internet servicing shutdown tawre haire Panbe abade chief minister nongthom birenanga se sanganaba thorang toramba Churachandpur district ki New Lamka ge PT Sports Complex ta nauna semgatpa miyam gi open gym ngarang numidang pung mapalom tabada miyam na mai thaki bagloinana chief minister yauna function pangthok na basem sariba sing amade Chowkri Singh su thugairam kibane Churachandpur kendra gi MLA LM Khautina MLA oirakpa chahi ama mapung farak pagi thoram ga mari leinana Sadbabna mandopta tauramadu pangthok na bathorang taurambane adubu ikhang khanghaudana ngarang namidang tauram pangthok na basem sari basing Chowkri Singh thugaiduna amang ata thokhalam kibane Indigenous Tribal Leaders Forum ITLF na ngasi ayuk pung Nepal degi nungthil pung mari fawba total shutdown lauthok le haina cherola mada kanghalakle serola tugi matungin na Manipur laingak na reserve forest wetland namade wildlife kanabagi damag eviction chethari basagi matangda memorandum pesin krabani adubu thabak amatta paikhat pidre Judge Singh tugai bire maramaduna laingak na chetharak pathabak thoram singda ITLF na sogat loi ITLF na lokhalak pakhom thangda miyam na sumateng pangbiyu haire Chairaka Sida Technopol District ki More Town da su irang leire border town asida pamdaba thodok wathok kaya tholakpa yabaki jingnaba leiba maramna ngasidagi hauraga tha ani chipna town asida CRPC ki makhada section chamagani fumari jari kre District Magistrate Technopol Ranjan Yumnam na hiramasiga mari leinana ngasi order thokre order asigi matungina miyoi manga natraga mangadagi henapunba yadabagaloinana Chai amasung nung na chingba chaw na asokapan nanghan bayaba khut suklay pay na chatpada ating batham kre. Hai riba order asi miyam na ngang na chat na ba kangalak pagaloy na order asi bu indaba sing logi matungin na maral layre hay na logani hay na serol aduna makatarakle. Maraka sida ngarang More Ward number 6 amasung taret ki Turel Wang Malaykay anigi marakti cheli ba
Kuzailok Turel Mathakta Saba RCC Bridge ki Makada Asiba Hakchang Oina Fangkiba Saimintang Lufengi Missing Mari Lena Semkiba Joint Action Committee ZSC Against Murder of Mr. Saimintang Lufeng na Kaukiba Banna Moreda Mahausagi Punsida Chaun Akaiba Pire ZSC na Maralay Bamihat Pasing Pungkun Mariki Manungda Putokada Bani Haiba Diman Tauraduna Kaukiba Banna Sinamaram Oiraga More Town Manung Dalaiba Dukan Hotel Kaitel Bang Amade School Sing Tonglon Ki Ban Manung da thokhaning da pathodok thokta ba More Police, CDO amasung Manipur Rifles na akan bachaksan tharang lokhat ki banasin na maram oiduna More Town manung kontak lansi baka chap manaki Imphal More Passenger Service Lab ki adumakpo ZSC amasung Maitei Council More anina wari sanarab matung More gi ima konong larem biharaw bagi thoramdi ating bathamda na bayana ki haina aikoi gi More correspondent gi pau asin haire Hauzik te fangba pauda Joint Action Committee ZSC Against Murder of Mr. Saimintang Lufeng More gi misi asige langlalang zan putok triba fauba Imphal More lambi ban kaukre More Town shutdown tobadi handok lagani adubo hayeng ayukta gi matam kaktana National Highway 102 ban tawragani haina ZSC na thadorap paserol amana kanghalakle Marakasida Thawal Police Station ki manung janalaiba Kangabok Patri Kondolgi Pukri Ajobada Laisabi amagi asiba hakchang ama leiramle Police tagi fangma pawgi matungin na asiba hakchang adu Kangabok Patri Makalay Kaidige Moirangtham Sudesana Chahi Kunhumdoi Apokpa Moirangtham Sam Kishore Kawi haiba khangbangamle Imung manung dagi fangma pawgi matungin na Laiki Drabyasi Masagi Wakal Joybagi Anaba ama lay haire asiba hakchang adu imung manung na mathaw mangam pangthok jarage haizarak padagi Imong manung da kutsina kray. Yai report tagi nong po kaital man bifaw pagi lambi asi matam koy na sambirakta ba na maram oiraga lambi asida ngasidagi matam kakta na ban kaw kray. Ngasi angan ba ayuk tagi hauna azad golay changam dabi amadi top na chingba tongan mamafam singda masing yam laba ban sagot pasing thoglagtuna lambi da tire mai thaba amadi usa sing paizintu na lambi thingkre miyam ki chathok chatsin amadi mausagi punsida chauna akaiba pikre lambi thingwa ki kongjang adu saduk yakibi maira paibi amana haikibada azad golay dege nongpo kaithal manbi taba lambi asi chahi kayagi mamang dege asuki matik pibam phatana lakle nong churagana leikhom aduga nungsa saragana upul na maram oiduna miyam ki chathok chatsinda aduki matik wanare mahiroi sing school chatpa ngamdre accident masing khangdana thokle maramaduna lambi asi samjanbina ba kayarak hana haizarabasu leingak asina tabidre haike Lambi asi tinglagadi uful hauraroi leikom toklaroi accident sa toklaroi maramaduna lambi asi sembidri bafaubadi tingbagi kongjang changsilagani tangai fadaba anna ay kilakpa singnatana lambi asi dakanagumba matachathalaroi haike panbayabadi Imphal East Andhra Assembly constituency ki manung chanalairiba khulkayagi amatangairaba lifeline lambi oiriba azad golai dege nongpo kaithal manbi lambi asi phibam yamna sokpana lambi asi da chathok chatsan tawriba miyamda yamna khudong chadre maramaduna Laingak na amadi marilay na basing na April 23 faubada lambi semzan bidra bade matanggi namit tang kunipal dege matam kaktana lambi tingzin bagi kongjang changsilaga ni haina top jingtha apun mamayra paibina mamang da fongdok palay krabane Kun sapa kakta ginatan asok yam lambi sida lekhom lainang ising upun punam khoi lambi sida haininga leitana asok matik khudong tibai du oireba si oireba sida khoi lambi thingdaba singya yararo lambi je sembagi sapchaba praman ma piraga ai ngasi semani hayeng semani haibana singba sarkar na semgodaba numito semba hek haudri phagu manungda nai khoi lambi je thingani aba sap manana sida akhoi ban tawraji lambi je thingaji angang school level laji tangai fadaba ana yeki damakti doctor si yauragadi ana ba masa na heraga lapodam kadi khoi thadok sai adu nata bazate di akhoi di amata sanhandre aba masida waru ningai leite akhoi gi soiba mayam jigi damakni mayam gi damakta akhoi na hona jabani thana hallo siyang lambi siyang full house lambi satsa na gari satsa di full house ai pham ba accident to si pem ya me si ma pham di da akhoi di ma ba na le su ma sa le ku ko na le lambi
ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 22ꯗ ꯊꯥꯡꯃꯩꯕꯟ ꯍꯤꯖꯝ ꯗꯦꯋꯥꯟ ꯂꯩꯀꯥꯏꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤꯕ ꯑꯥꯔ.ꯀꯦ. ꯅꯤꯡꯉꯣꯜ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯕꯤꯗ꯭ꯌꯥꯒꯤ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯊꯥꯡꯃꯩꯕꯟ ꯌꯨꯅꯥꯏꯇꯦꯗ ꯌꯨꯊ ꯀ꯭ꯂꯕ ꯑꯃꯗꯤ ꯈꯣꯡꯅꯥꯡꯈꯣꯡ ꯃꯩꯔꯥꯄꯥꯏꯕꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯑꯄꯨꯟꯕ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯊꯥꯡꯃꯩꯕꯟ ꯈꯣꯝꯗ꯭ꯔꯥꯝ ꯁꯦꯂꯨꯡꯕ ꯂꯩꯀꯥꯏꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯕꯤꯗ꯭ꯌꯥꯒꯤ ꯃꯁꯤ ꯌꯥꯅꯤꯡꯗꯦ ꯅꯨꯄꯤꯗ ꯆꯠꯊꯔꯤꯕ ꯀ꯭ꯔꯥꯏꯝ ꯌꯥꯅꯤꯡꯗꯦ ꯑꯃꯗꯤ ꯃꯤ ꯍꯥꯠꯄ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯈꯤ Regional Institute of Medical Sciences RIMS Imphal da Office Assistant ki post tara laubaga mari leinana chana kanglon ki wangmada thabak chatharabra haina apun ba iraipa ki mahiroi sin panglup AIMS na hanglakle RIMS ki director amana mahagi power da contract basis ta thabak laubagi ayaba pire adumoinamak hairiba post adu tha taruk oigadabani haina RIMS ki bylaw da yaure handak RIMS ta Office Assistant tara laukibagi order adu director na chahi amagini haina order thoglibasi aran bani haina AIMS की जॉइंट सेक्रेटरी थोंगलेन लोंगजम ना हाइरे इम्फाल की क्वाकथल बाजार लेबा माहिरोलुप असे की लोइसंगदंग असे पांगथोक की पावगी मिफम अमदा महांगना मखता ना हाइकिबदा हाइरिबा पोस्टिंग असे की दमक ममांग चहिगे जुन थादा ऑर्डर थोक्तुना पुन्ना कैंडिडेट चनी हुमफुल लाखी अप्रूवल पिरकलबा थबकी महुत्ता अप्रूवल तौदबा थबक न महुत सिंधना थबक हापना बहोतनबसी असोइबा मीगी चागलुक्ता खुजाई थांगजिनबगा मानै मखोय मखोयगी खंगना चानबसिंगदा नियम लाना थबक हापचिनलब्रा हाइबगे अचौबा चिंगनबा अमा लेरे हिरमसगी मतंगदा मरि लेनाबा अथॉरिटी अमदि लेगांगना अकनबा मियेंग चंगदना मियामगी खलगा अचुम थबक पाइखतपियु हाइके authority ka phamina matamna haiga khangal ki basi koi da postara si subsala ko ko matamna manager office superintendent section officer da post mari imale assistant na post mari imale hai basi annexure 2 da yawa annexure 2 da yawa contractual post na tane ba hai ba annexure 2 da yawa post tara ani sigi kunna tara si kunjala ga ko na maming on thoga office assistant na ministry ke approval sule da report amabu maming on thoga office assistant haiga kaushal mena hai ba mataki post ani sigi mutta office assistant hai na ko bani approval pira ba thabaki mutta atopa approval ta thabak mahut sinduna ko ba hai basi yang asoiba aran ba amakani khanjai asigumba makoi ki khangna sanaba singda niyom lana thaba hapsulabra haibi asuba singna ba adu aims ta pogle hiramasi matanga mari ne ba authority amadi lengang akam mi jeng changbiduna miyam ki khanbiduna asumba thaba ta othopi haina aims ki market ki appeal tawjari sigi matanga koina ministry da amadi PMO office ta che thana bina makta koi ki aims ki site ki jo CM Mumbai Pune Expressway da ngarang nimiyung mamatong pung 12:50 chatpa dwaida thokkiba lambi ki kudong thiba thodok amada gari kaya amang atat nanghankibaga lainana miyoi kaya mana asok apan nanghankhre laibak thiba thodok adu Maharashtra gi Raigad district ki manung chanba Khopoli exit manakta thokkibane Pawamagi matung inna thodok adu matau karam na thokkibano haiba chap chaba maram hauzikmaki oina khangba ngamdri haire adumoinamak truck amana brake fail oirakpadagi mamangda leiba tata truck amada thomzillaba matung atopa gari kayada mathang tingzinduna punna car tara amangata nanghanki loinana miyoi taruk asokapan nanghanki haire asokpa singadu manak nagpa hospital da pukhatuna laikat naki accident thokpada chenari ba tata truck adugi driver mafamadu thadoktuna chen khibadagi thiba khangana leiri haire Janata Dal United ZDU ki ticket ta Mikhal Mai Pak Labamatung BJP da Chongsin Kiba MLA Manga disqualified taunaba Manipur Legislative Assembly ka Speaker da Je Thakiba tha ahum henjilakle Maramaduna party asedagi vote ka kiba MLA singi mathakta constitution ki matungina kari thabak lakhatpa yabagi haiba ado Supreme Court ki senior lawyer amaga watanari haina ZDU ki Manipur State Unit ki President Hanigi Minister Khetramayam Birena Phongdokre Party asigi hodam lerak machin leramba state office ki loisang nauna Imphal ki palace compound da hongdokre party ki office adu haunabi matungina state president na party ki firal chingkhatuna amadi ribbon kaktuna hangdokke Manipur ki veteran politician Dr. Nimai Jan Luang amadi hanigi minister Dr. KH Loken Yauna party ki maru oiba miyoi kayana ngasigi thoramadu da saruk yakhe Nauna party ki office hangdok laba matung pamasan wangang laduna Khetramayam Birena makata na haikibada party manunggi oiba isu amadi Mikhal Yauna thabak thoram kayana maram oiduna matam kara mapung fana thabak tawba ngamkitrabasu Manipur amadi India gi yenglaga party asige center ki luchingba singna khanghalakpa thodang sing hauzikti pangthoklagani party asi Manipur da miyam na khangnaba watlabasu matam amada sungsoi soidana khangdaba yadaba party amo oiraklagani center da BJP na luchingba NDA lengak asigi mayokta
opposition gi party sing punsilaga ihau ama hauduna BJP nataba Mahagठबंधन anti BJP gi lengak ama semnaba hotnabada party asibulu chingliba Bihar gi chief minister Nitish Kumar nasu achoba thodang laure lenana State sing the opposition party sing kok chungsin nabagumna Manipur da su Congress CPIM na chingba party sing pau foundary BJP na tabalengak ama purak na buhot na bada party asina achoba thodang soidana lawgani haina su makna thazaba phongdokki party की ऑफिस हांग बनीना पार्टी ने लौरपा कोई सेंट्रल की लीडर्स ने लौरपा अदुगुम फिरे क्या डिसीजन क्या से कोई थरुना कांथोनो वाला बता सब थंदा लौरगनी कोई मरुइना हायरबदा होजी सेंट्रल का पालिबा एनडी गवर्नमेंट बीजेपी नलसिंग बसु सरकार सिंग माय उत्रांगा सिंग ऑपोजिशन में पुंछन लगा अचव इहोमा बीजेपी ना तब सरकार म सेना न होना रहिबा मसीदा ऑपोजिशन में पुंछन न होना रहि बिसिदा अखोई की JDU की लीडर श्री नीतीश कुमार जी ना चौबत थौदांगा लौदरा ऑपोजिशन में पुंछन BJP को अखोई शासन की लेबाई दि लो फोकतबनी हाइबा लौकलेगो खोंथांगा सदा कोई मणिपुर दसु अखोई का वाखन मानबा असिगुंबा मरुइना कांग्रेस कम्युनिस्ट पार्टी CPIM मोलेबो मैम सिमोजी खुम्याम पुंछलरगा ngasi अखोई की महागठबंधन नायना सेंट्रल लाइबा मसिना सथरैबा थौंग सि सपनना सथनबु की दम तोहन रपदै कोई कांग्रेस पार्टी ना कोई की चौ मेजर पार्टी ओइबनी अदरा BJP माइथि बि गा बिसे कोई ना कांग्रेस पार्टी याउद्र दैदुम सु नमोय Asian Highway 102 Imphal Morel lambi semkatpagi mingda Thobal Kaithal gi area da gari parking oinaba mafam pitana railing khazanba yaroi haina ngasi Kaithal ase da patpam family be Imai Bel Singh amade dukan family be singna irang haurakre railing today kre irang adu Thobal district police na laksanna ba kan hotna ke dubu ngamdabadagi kudakta SP Thobal Jogesh Chandra Hobism IPS na luchingba team ama laktina irang adu laksan mangamke tungda DC Thobal gi office tesu miyamna Thomzen ki Thobal Kaithal gi Imai Bel Singh na phongdorakpada Thobal Kaithal da pojai leiba lakpa sing gi gari tampham parking thamdana railing khazin ba haibasi Kaithal asibu sitharakna ba madi mutkina bagi machak amane loinana masi Kaithal ase da potpam phamduna nongmagi chara tanjari ba singi hingbagi lambe kaktat pibani maramasena mafam asida railing khazin ba yaroi lambi asigi mayaida median khagatna amagamaga lanthok lansin yahandaba asesu tobigano athubada footbridge ama sabiyu amade traffic point ama thambiyu hairaduna demand sing asi thabak onthok trabadi chara henba yauna makhal makha kayagi khongjang changsilagani haike Nakalamaromda National Highway 102 Imphal Morel lambi pakthukpagi thabak paikhali basigi sarukta Thobal district ki Waithau Kaithal gi paringda niyom gi wangmada lam khopchilaga saramba dukan gi building sing ngasi leingak na takthokre pausina hai takthokraba dukan singda leingak na tha ama makhai gi matam piduna masa masana sidok na bakangan krabasu sidok u yadabadagi ngasi SDO Lilong Angom CJLMB Channel Luchingba team amana sidokhi bani haire ngasi gi eviction drive aduda DC Thobal gi staff sing amade police personnel sing su saruk yakhi
Department of Community Medicine na sinduna Climate Change and Public Health Challenges haiba team da numit nini jathagadaba ahanba SAHS Northeast India Public Health Conference ngasidagi Langkol Dalaiba CIS Academy of Health Sciences Daudokre SAPHCON की तौरमदुदा MU की VC Professor L. Lokendra, SAS के Director Dr. M. Amuba, Srigi, Board of Directors Dr. S. Jugindra, Chairperson Dr. T. Gambhirna, Chief Guest President Amade, Guest of Honor Oina, Mathangsit na Sarukyaki. Tauramadu MU की VC Professor L. Lokendra na yamna mipainingai oiba phibam da malem gi oina hongnak liba aing asagi phibam asida ngasi pangthok liba conference asina soidina kanaba piragani Climate lak liba ahongba sina miyoiba ki punsirol amadi chokot pagi lambida achoba chaitheng ama piri maramasina aikoi khodingmak na climate change ki matangda mamut tana khangma mathau tai haina su phongdokhi lak liba megi marida malem gi leiba kaya gi mihut sangna saruk yaduna Y20 की सेमिनार मणिपुर यूनिवर्सिटी द पांगथोक लगनी हाइना मणिपुर यूनिवर्सिटी की वाइस चांसलर प्रोफेसर एन लोकेंद्र न फोंगदोक्रे हिरमसिग मरी लेना मणिपुर यूनिवर्सिटी की वेसी कमिटी रूम द पांगथोक किबा पाउगी मिफम अमदा प्रोफेसर एन लोकेंद्र न हाई इंडिया न युम्बु ओइदना पांगथोक लिबा G20 की सरुगम ओइना Y20 की सेमिनार असे मणिपुर यूनिवर्सिटी द पांगथोक कदबने सेमिनार असे इंडिया की इंस्टीट्यूट खरा खंगतपगी मनुंगदा मणिपुर यूनिवर्सिटी सु यावरक्तुना Foreign panelists saruk yauna delegate kunna saruk yagani India ki mafam kayadagi delegate sing su saruk yagani MU da affiliate tauraba college singdagi khangatlaba mahiroi humputara rom saruk yaduna seminar asada puna delegate chatruk lomna saruk yagani seminar asada khanagadauri buwafam singasi G20 ki aroiba discussion da putoktuna khanagane Maramaduna seminar asida lawgadori bawarep singasi yamna maru oi haike Tauramasi Haudokpada Manipur ki Chief Minister N. Biren Youth Affairs and Sports Information and Broadcasting Union Minister Anurag Thakur External Affairs and Education Union Minister of State Dr. R. K. Ranjan State Asigi PWD Amadi Yask Minister Govindas Konthauzamna Saruk Yagane Loinana Ngasigi Paugi Mifam Aduda Y20 Seminar Asigi Promotional Video Su Fonki How this youth force is going to be used by India and how the government of India in last some years has been taking up youth-centric policy programs, be it in terms of initiative in the field of sports or in the field of culture or in the field of education system. This is how the youths are growing and they are coming up in this country, and this is strength that we are going to present in this monthly seminar, and the theme is Shared Future, Youth in Democracy and Governance. The recommendations from this seminar will be considered for deliberation in the G20 meeting, because the government of India has been going to different Kakching District ki oina ahan ba Dr. Roykiba Dr. Narim Achauba Singh leikidabagi anisubu kamon nga mari lainana ngasi free health camp ama Kakching ningthau lekai dalaiba YM school gi Central Public Hall da pangthokre kemasi leikidraba Dr. Achauba gi imung manung na sponsor tawraga Kakching ningthau lekai dalaiba Ideal Pioneers Club na sinna na pangthokibene tawramadu da miyoi chahum lom lem na layang bagalainana hidak langthak kaya su lem na fanghanki Seva Bharati Manipur, NMO Manipur, Lei Majanu, Nawateng Banglup Manipur, Amade, Bharat Vikas Parisat, Manipur Pran ka kusam na pangthokpa, Healthcare Masida, RIMS Hospital ki MS, Professor N. Sanjeev Singh, Deputy Director N. Indra Kumar, Professor A.K. Joy, Professor Sachin Deva Amade, Professor Eddie Sarmana Chingba, Mioy Kayasu Sarukya K. Masida, Medicine, Ortho, Gynae, ENT, Neurosurgery, Cardio Amade, Surgery ki counter hangduna, Analying Chathake, Leikitraba Dr. Achauba Giloinabi, Basumati Devi Amade, Machanupa, N. Indra Kumar na Fongdokibada, Leikitraba Dr. na Pamnambaki Matung Ina, Kemasi, Maruaina, Kungang da lairiba miyambu karadang oirabasu mateng pangnabagi wakalonda pangtukpani haike. Amaramda Kakching Maikaida Ahanba MBBS Dr. Oikiba Dr. Naurem Achaubana Laikidabagi Anirak Suba Kumon Tharam Marilena Nangasi Kakching Sangayam Famgi CESCA Central Public Hall Dasu Lemna Analayang Bagikem Ama Pangtoki.
Chandel District Manung Chedalaiba H. Scotland Fai Kulgi Foundation Day Githaram Ngasi Manipur Laingaki TA and Hills Horticulture and Soil Conservation ki Minister Letpau Haukipna Atoiba Mitung Oidina Saruk Yadana Pangtokre H. Scotland Fai Village Authority na Sinduna Kulasigi Public Ground Pangto Kiba Foundation Day Githaram Aduda H. Scotland Fai Village Authority ki Hanegi Chairman Zamkotang Haukipna Thoramapuk Loinana Helkomang Haukipna Alkanaba Mitung Oina Saruk Yaki KBC Center Church Molnoi Area ki Pastor Saikogin Haukipna Isorgi Mapau Pibo Loinana Blessing Prayer Pangtokpa Miyampuna Isorpu Thagatpa Isay Sakpagaloinana H. Scotland Fai Village Authority ki Chairman Tenkosay Haukipna Authority ki Mahut Sinduna Thoramadu da Saruk Yakiba Saknaira Bamiyo Singda Kudolpot Sing Pidun Ikay Kumnabana Thoramasigi Mapung Abasaktam Oiki Ngasigi H. Scotland Fai Kulgi Foundation Day ki Thoram Aduga Mari Lainana Minister Letpo Haukipna PDW ki Makada H. Scotland Fai Kulda Nauna Black Topping Toba Lambil Singsu Ribbon Kaktuna Miyamda Kutsinaki Manipur Laingang na Yusungba Yonbagi Lairamba Ating Balautok ki Bawarep Adu Handokadabani Haiduna Coalition Against Drugs and Alcohol Kada Madilam Damasigi Tongan ba Imalub Sing Chatharakpa Democratic Oiba Kongjang Sing Sarakamu Oina Ngasisu Naharup Makapata Wakat Mifam Pangtokre Hiramasigi Matang da Kadagi Secretary and Information Publicity El Brozin Angomchana Thadurak Pachero Lamada Kanghalakli Wakat Mifamadu All Manipur Women Social Reformation and Development Samas, Nupi Samas, Gurupat Women Welfare Association Naharup Makapat, Imphal East Amasung Kadagapuna Kusamnaduna Pangtokpane, Wakat Mifam Singaduda, U legalization Toba Yaroi, Prohibition Lading Tingbang Amdraga, Hangdok Laga Karamna Tingada Ribano, Udagi Lakpa Selga, Mioibagi Punsiga, Onaba Yabra, Apaba Yudi, Hagjang Sokloi Dabra, War on Drugs Sataraga. You legalized to Chumbra Haibana Chingba play card sing Sizana K. District Administration Kakching na Sindhu na Kakching District ki Mapal Suba Miyam ginamit Tharam ngasi Kakching DC Office Complex ta Pangtokre ngasi ayupung tarade ki hauduna nung tilpungani fauba chathaki ba Miyam ginamit aduda District Administration Kakching ki Makadalaiba Department kun Mapal gi stol sing hangduna apun bamiyoy chani kun humdoi dige wakat chambri kun taruklom phangbangam ki haire Taramadu the Horticulture and Soil Conservation Tobal, Kalchingi District Officer ki Maikai Digi, PMK SY Scheme ki Makada Khangat Laba Farmer, Beneficiary Tarada, Water Pump Set Tara Amadi, MIDH Scheme ki Makada Khangat Laba Beneficiary Tarada, Ahan Boina, Karib ki Marumarang Singh, Deputy Commissioner Kakching, Somorjit Salamna, Beneficiary Singda Kusinaki. Department of Social Work Don Bosco Maram na Sindhu na Pangthokpa Work Phase ngasi Loishinkre Inclusive Leaving No One Behind Hybrid Team the Pangthok ki Batora Maduda St. Joseph College Ukrul St. Xavier College Senapati Lungnila Elizabeth College Senapati Indira Gandhi National Tribal University Regional Campus Manipur amasung Nagaland dige Institute ani St. Joseph University amasung NEI SSR Northeast Institute of Social Sciences and Research su phase adu na saruk yaki nga siloisin bagi taramadu da Child Welfare Committee Senapati Chairman Livingstone Joshua amasung Maram Students Union ki President amade masak naiba miyoy kayana saruk yaki haire Manipur gi Laikai the Lady Bamio Singna, Laikai the Lady Ba Water Body Sing Bumot Sinda Namadi, Lunana Tamnaba IMC Ward number 18 Gihani Corporator, Laimayum Inungan Bina, Apil Tarukli, Wafa Masinga Sidagi Hauragat, Nimit Humnichupna, Brahmapur Social Club, Brahmapur Laljilakpa Laikai Sigi Mara Pai B Amade, Anganwadi Workers Senakut Sanaraga Sinduna Chatakadaba, Puariga Sagonadun Laklaba, Takil Kong. Amadi akoy ba Lady ba mafam seng bagi tabag taram haudok ladana fangdokhibani mahakna isay sana sense of belongingness amadi work culture lezeraba kanda lamdamasi lunan ba oirakani Laingak tadasum tainaraga leibagi mahutta isa-isagi mapada leiriba iram nalada amodakai amadi plastic bottle sing thada biroi dabane Imphal mayolda leiriba mafam singda ising thumjilak pahaibasi isa-isa na wakal kantaba watpadagini
Yum yumdagi tholakpa amoda kaising asi iramna lamadi khongda thadabagi mahutta chayol gi oina lakliba garbage truck ta hapinaba laimayum inungan bin apil tarukli matam amada takhel khong asigi ising asi lu nanlami amadi chaba thakpa yarami adubu hauzikti amod akai ne henjilakpada ising leina sizinaba yadre handak da tha phadringaida sel leina ising leiba fangkitaba adu pukri asigi ising asida pharamlabadi ising gi awab adu mayok naram loi haina makna makhat takhi Tauramadu da Ward number 18 gi hanagi member Ningombam Imochabi amadi RK Manorama su saruk yaki Tauramasiga mari leinana mafamasigi akoibada ujar kaya su thaki Club ki asum mafam sai sai ja leiba oi mera pai bi sangsan pumnamak amadi akoi agalwadi gi member pumnamaka di BSC Brahmapur Social Club ki member singa khusamnaraga 3 days camp presidential camp oina pangthokliba si asagi matik yamna nungai phaujei isada haibadi isana sense of belongingness adedi isagi work culture isana lejar kan daida lamdamji lubanam haibdo oirakadoini Pau gi marak thatna break amatang lausiri प्रधानमंत्री कौशल विकास योजना PMKVY 4.0 स्कीम की मखादा हेंग डायर लंग मचू संगबगी फ्री ट्रेनिंग पिजगदौरी अकक्नब सिट मसिंगनी अहान बलाकपा मियोइसिंगदा हेन खुदोंग चाबसु पिजगनी लेफम की खुदोंग चाबसु पिजरी अकुप मरोगिदमक लेंसिन बिरक्सी KB Philanthropy 5 खाबम लंखाई मंत्री पुखी मोबाइल नंबर 873-2017-957 amadi 879-4275386 da contact tobiraknaba ninsingjai Breaking matung taram nokcheri makata pau pizari Haukiba pung kunmari asida India da naunamiyoy lising tare chamanga tara COVID positive oibateng naki lenasana maram oiraga miyoy kunipal leikidre Fagalakpagi changchada marifitara Nepal 10 tarit suinoda hengalakre apun ba confirm case na koti mari lakh nifu mapal lising kontrani thoi chahum nifu mari yaukre active case masing na lising yankai humdoi chanipal yankai ni thoi da hantarakre Lainasana maram oiraga leikidaba apun mamigi masingna lakh mga lising kontra matoi chamri humfunipal sukre laina asidagi naba faduna discharge tawkiba apun mamigi masingna koti mari lakh nifu humdoi lising nifu taret supna kunmari yaukre laina asidagi ngakthok naba vaccine kapthokiba apun mamigi masingna koti chani kun lakh humputaruk lising yankai mapal henkre Malem gi oina COVID laichet na khwaidagi hena sokhala balaibak singi manungda US na ahanba India na anasubada amade France na ahum subada leire awang nongpok state singi oina Assam na ahanba Mizoram na anasuba amade Manipur na ahum subada leire Hojek sanabagi pau lobirasi All Manipur Filmmakers and Producer Association Ampimpana Yes to Life, No to Drugs haibu wakhalon da yumfam oiduna ngarangdagi haukiba taruk suba Ampimpa kapki ngasasana ki match singda Cine Editors Guild Manipur amasung Cine Choreographer and Dancer Guild Manipur anina panzel ahum chanaduna road chatkre Kiam gaida leiba KYPC ground da chathariba tournament asigi ngasasana ki ba super match da All Manipur Cine Equipment and Technician Guild na Cine Actor Guilbo Panzal ahum amada mighty bapiki ahum suba match oina All Manipur Producer Association amadi Amikka sanabada Amikna work over funky Hayeng ahanba match da Cine Equipment Guild amadi Directors Guild sanagane ani suba match da na Ampaga Cinematographer ga sanagane ahum suba match da Ampimpa amadi Choreographer lamba taunagane All Manipur Football Association na sindina ngasi lamlong artificial turf ground da team tarataruk na saruk yaraga Babina Group Humpumari Suba Sir Jurechan Singh KCSI CBE Memorial Football Tournament ke preliminary knock stage 1 haudokre tournament ase haudokpagi tharamda Ketrugao SC ke MLA Sheikh Nurul Hassan Babina Healthcare and Hospitality Private Limited ke Managing Director Thangzam Nauba
Manipur Olympic Association के Secretary Sunil Elangbam, All Manipur Sports Association के Secretary R.K. Sanayaima amade All Manipur Football Association के President M. Ratan Kumar na अथवा मिथुंगलन ओइना सरुक याखे टूर्नामेंट हौदोकपगे मैच सानखिबदा 11 Star Sporting Union Akampatna Kuki Football Academy bu goal taret tarukta maithiba pikre match asida team anina normal match ki apiba minute loiba paubada Sanakibada goal amamam chanadina draw oiki knockout tournament oibana penalty shootout pangtok kibada 11 Star Sporting Union na goal taruk amadi Kuki Football Academy na goal manga chanke match ki normal timing da 11 Star Sporting Union ki amatangai rab goal Zunian Kaising na match ki minute tarahumdoi chatpada chanke Kuki Football Academy ki goal na match ki minute kunhumdoi chatpada kapau wifi na chanke All Manipur Taekwondo Association of Sindana Kumalampak Sports Complex ki Indoor Stadium da Unit Kungi Sanaroi Chamanga Humputaruk na Saruk Yaraga Ngarangda ki Hauduna Jatarak Liba Tarataret Suba Governors Taekwondo Cup ki Ngasinini Chanmanamita NSA Kumalampak Amadi STTS na Goal Ahum Lobangam Kre Cup Asigi Ngasi Junior Boys Under 45 kg Kanglupta NSA के सानरोई लौराकपम निकास ना गोल्ड मेडल लौके जूनियर बॉयज की केजी हुम्पुनिपाल कांगलुप्ता LTA के सानरोई लैतांतम रोहित ना गोल्ड मेडल लौके केजी हुम्पुतरा नेपाल कांगलुप्ता ना RTA के सानरोई चोंगताम वांगथोई ना गोल्ड मेडल लौके HTA के सानरोई रिकिसन मोइरांगथम ना जूनियर बॉयज की किलोग्राम यांखै मापल कांगलुप्ता गोल्ड मेडल लौके चलिबा थासी की तरानीथोई के तरानीपाल फाउबा हरियाणा ना युम्बोइरग पांगथोकिबा योनेक सनराइज ऑल इंडिया रैंकिंग बैडमिंटन टूर्नामेंट की मेंस सिंगल की टाइटल लौरक्रबा माइसनाम मैराबा लुवांग लोइनना हौकिबा मार्च तरा मापल की कुंतरुक फाउबा गोवा ना युम्बो ओइरग पांगथोकिबा निफुमंगा सुबा इंडियन मास्टर बैडमिंटन चैंपियनशिप की चाई हुम्फुमंगा मथकी Men's double की टाइटल लौक्रबा CH Bimol amadi L Kumar bu Manipur Badminton Association sindunang asi DM College campus ke indoor stadium da chamlaba khudol pitna pukning thagot kre tharamadu da Manipur Badminton Association ki president Thongam Biswajit na athoiba mithunglan oina saruk yaduna sanaroi sing pukning thagot ke Manipur Cricket Association sinduna haukiba March kontradigi team tara mapal na group marida saruk yaraga sanabung anida jatharagli anisuba MNCA under 14 boys cricket tournament ki anisuba semi-final match ngasi PTRC Patsoi part 4 grounder RCA Lilong amadi traw kwa kaithal na sanakibada RCA na run chama marfutara mapal da mai pakre match sigi ahan innings da RCA na bet paiduna over kon mapal ga ball anida wicket loina magturaga Ranjani Yankai Mari Laukibada Traw Kwa Kaitel and Suba innings bet by the over the Ranitoika ball ahum da wicket loina Makturaga Ran Yankai Manga Kaklaudana matches C my TK Jataragliba tournament asigi final match Tasigi Contrada PCC Mayai Koibi Amadi RCA Lilongna Sanaragane Manipur Cricket Association sinduna team kun mathoi na saruk yaraga group mari khaidna thasigi kun mathoi dige Model Higher Secondary School amadi Oriental College ground da hauduklaga jatharakliba ahanba MNCA Men's Under 19 one day trophy gi ngasisana ki match ta SCCC singzamaina wicket mari da PCC mayai koibibu mighty ba pikre Matches sigi ahan innings da PCC na bet paiduna innings ki over nifuloi ki bada wicket nipal turaga run chama marfutara taret lauduna target run chama marfutara nipal thamki match ki anisuba innings da SCCC na bet paiduna over kon mapalga ball ahum da wicket taruk turaga run chani subna ahum lauduna matches si mai paki Chatharagli tournament asigi ngasi Luwangpokpa cricket ground asanakiba match ta KASC Kumidok na traw kwa kaithalbu run chani yankai tarukta mighty ba pikre match asi da KASC in ahan innings bet paiduna innings ki apiba over niful loiduna wicket taret turaga run chahum yankai nithoi laukibada traw na anisuba innings bet paiduna over konithoi ka ball amada wicket loina magturaga run matfu tara taruk lauduna match asi mighty k Chatharagli tournament asigi hayengi match ta RCA Lilong amadi YWC Langthabal na Luwangpokpa cricket ground da sanaragani
Model Higher Secondary School amadi Oriental College Ground da Crow Khamnam Bajar amadi MPA Thangnauzam na sanaragani. Manipur Cricket Association na sinduna team tarataruk na group anida saruk yaraga kongba khunau dobi lampak ta hokiba February 13 tagi hauduna chatharak liba ani suba MNCA Super Play Tournament ki ngasi sanaki ba ahan semi final match ta PTCC patsoina KCC kongba maiti ba piduna final changkre tournament asigi ngasi kongba dobi lampak ta sanaki ba match ta PTCC na run yankai mapal da KCC kongba bu maiti ba pikre match ki ahan innings da PTCC na bat pai na over kontra mapal ga bola ma da wicket loina magturaga run chani lauduna target run chani supna amat thamki bada KCC na ani suba innings bat pai na over kontra manga ga bol marida wicket loina magtuduna run chamani fumatoi lauduna match si maiti duna leihore match mai pakraba PTCC ke sanaroi paunam champion na Ball Chamatara Humdoida Run Marfumanga Laudina Man of the Match ki title Loki Tournament asigi anisaba semi-final match hayeng ESU Wangkai amadi KSDO Kiamgai na sanaragani. Ngasigi oiba ay ngasagi pau pizare. Ngasi Manipur da khwaidigi sabagi chang asi degree Celsius kontramathoi dasmik ani oiki khwaidigi ingbagi chang na degree Celsius taramanga dasmik mari oiki nungsita yawba ising malagi chang ayukte chada humpu amade nungthildana chada kontra oiki loisilakpada marubi pausing amukhana pizari Ngarang Churachandpur district ta thokiba Thodok aduda chenaba sing BJP lengak asina lemna tharoi action logani haina Chief Minister Nongtama Biren High Cray. Chief Minister Nongtama Biren ki khongchut ki mangoina na Churachandpur orak liba fimam yengdina section chamagani fumari tam Cray internet service tingzin Cray. JSC against murder of Mr. Saimindang Lufeng Morena Misiasi gilang lalang zin putok triba fauba matam kaktaba infal Moren lambi ban kau Cray. Laingak na yairi poktagi nongpo kaithal man bipau bagi lambi matam sang na sembi denat thambagi mayokta lambi asi ngasidagi matam kaktana tingzin Cray. Rimster Office Assistant ki post tara lobada jana kanglon gi wangmada thabak chatharabra haibigi chingnaba leire haina mahairoi singilup Ems na haire amadi JDU ki ticket ta Mikhal Mai Pak matung BJP ta chongsen ki ba MLA manga disqualify taunaba Supreme Court ki senior lawyer amaga wa tanari haina JDU Manipur na haire Ngasigi na sandok jaba Manipuri IS News matanga sida loisinjari mideng tabiri basing bamukahna khurumjari